ꯌꯥꯏꯖꯠꯅ ꯆꯤꯡꯁꯥꯡꯉꯥꯟꯕꯗ ꯀꯣꯜ ꯇꯧꯔꯤꯕꯗꯣ ꯆꯤꯡꯁꯥꯡꯉꯥꯟꯕꯗ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯄꯥꯏꯈꯠꯂꯦ. ꯍꯜꯂꯣ. ꯌꯥꯏꯖꯠ ꯏꯉꯛꯅ ꯀꯩꯅꯣ ꯄꯨꯡ 8 ꯍꯦꯜꯂꯁꯤ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯥꯏꯁꯦ? ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯄꯨꯡ 2ꯗ ꯁꯨꯇꯤꯡ ꯂꯣꯏꯔꯒ ꯌꯨꯝ ꯌꯧꯔꯛꯄꯗꯣ ꯑꯗꯨꯏ ꯇꯨꯝꯃꯤꯅꯤ. ꯀꯩ ꯂꯩꯔꯒꯦ? ꯎꯏꯔꯨꯝ ꯇꯧꯔꯒ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯅꯪ ꯎꯏꯔꯒ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯏꯗꯤ ꯋꯥꯁꯤ ꯇꯥꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ, ꯑꯩ ꯇꯥꯔꯤꯁꯤꯗꯤ. ꯌꯥꯏꯖꯠꯇꯨ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯆꯪꯂꯩ ꯁꯅꯥꯗꯣ ꯃꯄꯨꯔꯣꯏꯕꯒ ꯗꯤꯚꯣꯔꯁ ꯇꯧꯔꯒ ꯃꯄꯥꯝꯗ ꯍꯜꯂꯛꯑꯦꯌꯦ. ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯎꯏꯔꯨꯝ ꯇꯧꯔꯝꯕ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯃꯤꯠ ꯃꯅꯥꯗꯣ ꯈꯪꯁꯤꯡ ꯁꯤꯡꯈ꯭ꯔꯦ. ꯍꯔꯥꯎꯕ, ꯊꯥꯖꯗꯕ, ꯅꯨꯡꯉꯥꯏꯕ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯃꯥꯁꯨ ꯁꯦꯀꯦꯟ ꯈꯔꯗꯤ ꯋꯥꯒ ꯉꯥꯡꯕ ꯉꯝꯗꯦ. ꯃꯗꯨꯗꯒꯤ ꯍꯔꯥꯎꯅ ꯈꯪꯉꯩ ꯍꯥꯏꯔꯦ. ꯑꯩꯗꯤ ꯍꯔꯥꯎꯕꯅꯤ ꯁꯤ. ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯥꯎꯁꯦ ꯆꯨꯝꯕꯗꯤ ꯑꯆꯨꯝꯕꯅꯤꯀꯣ? ꯇꯥꯌꯨ. ꯌꯥꯏꯖꯠꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯋꯥꯔꯤ ꯇꯥꯔꯝꯕ ꯂꯟꯂꯩꯃꯗꯣ ꯈꯪꯉꯩ ꯍꯥꯏꯔꯦ. ꯇꯥꯃꯣ ꯉꯥꯟꯕꯅ ꯍꯔꯥꯎꯔꯤꯁꯤꯒꯤ ꯃꯔꯝꯗꯣ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ? ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯏꯉꯛꯁꯨ ꯉꯛꯂꯗꯨꯅ. ꯀꯅꯥꯅꯣ ꯅꯪ? ꯂꯟꯂꯩꯃꯔꯣ? ꯑꯧ ꯃꯥꯅꯦ. ꯍꯦ ꯍꯨꯔꯥꯟꯕꯤ. ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯍꯨꯔꯥꯟꯕꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯌꯥꯏꯖꯠꯀ ꯂꯟꯂꯩꯃꯒꯗꯣ ꯍꯧꯅ ꯍꯦꯛꯇ ꯅꯣꯛꯑꯦ. ꯂꯟꯂꯩꯃꯁꯨ ꯅꯣꯛꯂꯒ ꯇꯥꯃꯣ ꯉꯥꯟꯕꯅꯤ ꯍꯨꯔꯥꯟꯂꯤꯗꯤ. ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯦ. ꯃꯁꯤꯒꯤ ꯌꯥꯏ ꯍꯥꯏꯁꯦ ꯌꯥꯝ ꯐꯔꯣꯏꯗꯣꯏ ꯃꯤꯅꯤ. ꯂꯟꯂꯩꯃꯁꯨ ꯌꯥꯎꯔꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯀꯩꯝꯇꯒ ꯍꯥꯟꯅ ꯍꯥꯏꯔꯛꯇꯦꯕ. ꯌꯥꯗ ꯇꯧꯔꯤꯅꯤ ꯏꯕꯨꯡꯉꯣ. ꯋꯥ ꯁꯨꯝ ꯀꯣꯏꯊꯣꯛꯑꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯅ ꯆꯨꯡꯂꯩ ꯁꯅꯥꯁꯦ ꯅꯨꯡꯁꯤꯖꯔꯛꯄ ꯀꯨꯏꯔꯦ ꯍꯥꯏꯕꯗꯣ ꯂꯟꯂꯩꯃꯗꯁꯨ ꯈꯪꯍꯜꯂꯨ. ꯍꯌꯦꯡꯋꯥꯏ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯛꯀꯅꯤꯅꯦ. ꯑꯣ, ꯀꯥꯟꯅꯕ ꯐꯪꯅꯕꯒꯤꯔꯣ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯗꯣꯏꯁꯦ? ꯑꯩꯕꯨ ꯋꯥꯔꯤ ꯂꯤꯅꯤ ꯍꯥꯏꯈ꯭ꯔꯕꯣ? ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯟꯂꯩꯃꯗꯨ ꯇꯍꯥ ꯑꯃꯨꯛ ꯍꯥꯏꯔꯦ. ꯋꯥꯔꯤꯗꯨ ꯂꯤꯗꯕ ꯌꯥꯔꯣꯏꯀꯣ? ꯑꯗꯣ ꯇꯥꯃꯣ ꯉꯥꯟꯕꯅ ꯁꯅꯥ ꯅꯨꯡꯁꯤꯔꯛꯄ ꯀꯨꯏꯔꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ? ꯆꯨꯝꯗꯦ ꯍꯥꯏꯔꯣꯏ. ꯑꯩꯃ, ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯗꯨꯗꯤ. ꯑꯩꯅ ꯆꯨꯡꯂꯩ ꯁꯅꯥꯕꯨ ꯎꯖꯈꯤꯕ ꯃꯤꯀꯨꯞꯇꯣ ꯅꯪꯁꯨ ꯆꯨꯡꯂꯩ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ. ꯋꯥꯍꯩꯗꯨꯗ ꯂꯟꯂꯩꯃ ꯈꯪꯅꯤꯡꯅ ꯑꯩꯁꯨ ꯂꯩꯕ? ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯇꯥꯟꯖꯥꯗꯅꯣ ꯍꯥꯏꯁꯦ? ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯆꯨꯡꯂꯩ ꯁꯅꯥ ꯅꯈꯣꯏ ꯑꯅꯤꯅ ꯅꯣꯡ ꯃꯔꯛꯇ ꯂꯦꯞꯄꯤꯉꯩꯗ ꯁꯥꯇꯤꯟ ꯄꯤꯔꯝꯕ ꯅꯨꯄꯥꯗꯣ ꯅꯤꯡꯁꯤꯡꯉꯤꯕꯣ? ꯅꯤꯡꯁꯤꯡꯉꯦ. ꯃꯃꯥꯏ ꯃꯃꯤꯠꯀ ꯂꯣꯏꯅ ꯈꯨꯝꯕꯗꯣ. ꯅꯨꯄꯥꯗꯣ ꯑꯩꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯊꯣꯔꯛꯏ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯣ. ꯂꯟꯂꯩꯃꯁꯨ ꯏꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯑꯌꯥ, ꯌꯥꯝ ꯊꯥꯖꯗꯤꯌꯦ. ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯐꯦꯠ ꯆꯤꯡꯅꯈꯤꯕꯅꯦꯕ. ꯑꯗꯣ ꯃꯁꯛ ꯈꯪꯍꯧꯗꯕꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ. ꯑꯗꯣ ꯋꯥꯐꯝꯁꯦ ꯆꯨꯡꯂꯩ ꯁꯅꯥꯗꯗꯤ ꯈꯪꯍꯟꯕꯤꯈꯤꯅꯨꯀꯣ. ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗꯨꯗꯅ ꯁꯛ ꯂꯣꯠꯂꯒ ꯃꯥꯕꯨ ꯁꯦꯟꯅꯕꯅꯤ. ꯍꯟꯗꯛꯇꯤ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝꯗ ꯁꯛ ꯂꯣꯠꯇꯅ ꯃꯐꯝꯗ ꯅꯨꯡꯁꯤꯠ ꯐꯣꯡꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ. ꯇꯥꯃꯣꯅ ꯄꯤꯔꯝꯕ ꯁꯥꯇꯤꯟꯗꯣ ꯍꯧꯖꯤꯛꯁꯨ ꯁꯅꯥꯗ ꯂꯩꯔꯝꯒꯅꯤꯌꯦ. ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ? ꯑꯁꯦꯡꯕꯩꯅꯤ. ꯃꯥꯅ ꯍꯥꯏꯅꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯗꯤ ꯇꯣꯏꯅ ꯊꯣꯛꯄ ꯅꯠꯇꯦ, ꯇꯥꯡꯅ ꯊꯣꯛꯄꯅꯤ. ꯑꯗꯨꯅ ꯁꯥꯇꯤꯟꯗꯨ ꯃꯥꯒꯤ ꯑꯣꯏꯅꯤꯅ ꯂꯧꯈ꯭ꯔꯤꯅꯤ. ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕ ꯅꯣꯛꯏ. ꯌꯥꯏꯖꯠꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯦ. ꯅꯣꯏꯁꯨ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯍꯥ. ꯑꯩꯈꯣꯏ ꯑꯃꯁꯤꯗꯤꯕꯀꯣ ꯍꯦꯛꯀꯠꯂꯛꯄꯒ ꯄꯦꯟꯇꯔꯗ ꯆꯨꯡꯂꯩ ꯁꯅꯥꯒꯤ ꯁꯛꯇꯝꯒ ꯌꯦꯛꯈꯠꯂꯤ ꯄꯣꯠꯅꯤꯅꯦ. ꯋꯥꯔꯤꯗꯨ ꯐꯖꯅ ꯂꯤꯔꯛꯑꯣꯕ, ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯃꯤ. ꯂꯤꯊꯣꯛꯈ꯭ꯔꯣ, ꯐꯖꯅ ꯂꯤꯈ꯭ꯔꯣ. ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛ, ꯃꯥꯅ ꯆꯨꯡꯂꯩ ꯁꯅꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯛꯄ, ꯃꯁꯥꯒꯤ ꯃꯊꯧ ꯐꯥꯎꯕ ꯀꯥꯎꯊꯣꯛꯂꯒ ꯆꯨꯡꯂꯩ ꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯕ ꯃꯌꯥꯝꯗꯨ ꯁꯝꯂꯞꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ. ꯂꯟꯂꯩꯃꯗꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯔꯒ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯀꯩꯒꯤꯅꯣ ꯅꯨꯄꯥꯗꯨ ꯀꯌꯥꯝ ꯊꯣꯛꯇ꯭ꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯌꯥꯝ ꯆꯥꯛꯈ꯭ꯔꯦꯗ. ꯃꯇꯝꯗꯨꯗ ꯅꯨꯡꯁꯤ ꯀꯣꯛꯂꯣꯡ ꯐꯣꯡꯗꯣꯛꯑꯝꯃꯗꯤ ꯉꯁꯤ ꯏꯇꯥꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯁꯦ ꯍꯜꯂꯛꯑꯝꯗꯕꯁꯨ ꯌꯥꯕꯅꯤ. ꯑꯗꯨꯒ ꯇꯥꯃꯣ ꯉꯥꯟꯕꯒꯤ ꯀꯥꯏꯔꯤꯕ ꯊꯃꯣꯏꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯔꯝꯂꯣꯏ. ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯛ ꯌꯥꯝ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯗꯨꯕꯣ? ꯍꯧꯈꯤꯕꯗꯨꯗꯤ ꯍꯧꯈ꯭ꯔꯁꯅꯨꯗ. ꯃꯇꯝꯗꯨꯗ ꯅꯨꯡꯁꯤ ꯐꯣꯡꯕ ꯉꯝꯈꯤꯗ꯭ꯔꯒꯁꯨ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯐꯣꯡꯂꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯗꯣꯏꯅꯤ. ꯑꯗꯣ ꯁꯥꯇꯤꯟ ꯄꯤꯔꯝꯕ, ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯈꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯍꯟꯕꯤꯔꯛꯀꯅꯨꯀꯣ. ꯂꯟꯂꯩꯃꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯌꯥꯏꯖꯠꯅ ꯐꯠ ꯈꯨꯝꯂꯛꯏ. ꯅꯍꯥꯟꯋꯥꯏ ꯃꯥꯒꯤ ꯃꯇꯨꯡꯗ ꯌꯥꯝ ꯏꯟꯅꯔꯝꯕ ꯅꯨꯄꯥꯗꯣ ꯅꯪꯅ ꯍꯥꯏꯕ ꯈꯪꯍꯟꯒꯗꯧꯅꯤ ꯀꯩꯅꯣ.
ꯑꯗꯨ ꯈꯪꯍꯜꯂꯒꯗꯤ ꯃꯥꯅꯁꯨ ꯅꯨꯡꯁꯤꯔꯛꯄ ꯊꯨꯗꯣꯏꯅꯤ. ꯃꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯗꯤ ꯑꯩ ꯄꯥꯝꯗꯦ. ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯒꯦ, ꯃꯥꯅꯁꯨ ꯍꯦꯟꯅ ꯍꯔꯥꯎꯖꯅꯕ. ꯂꯟꯂꯩꯃꯅ ꯑꯃꯨꯛꯀ ꯑꯗꯨ ꯇꯥꯃꯣꯅ ꯁꯅꯥꯁꯦ ꯃꯧ ꯑꯣꯏꯔꯒꯁꯨ ꯇꯁꯦꯡꯅ ꯂꯧꯒꯦꯅ ꯈꯟꯕ꯭ꯔꯣ? ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯑꯣꯡ ꯍꯥꯗ ꯈꯜꯂꯦ. ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯏꯊꯧꯅꯤ. ꯇꯟꯖꯥꯗꯨꯗ ꯌꯥꯏꯖꯤꯠꯅ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯏ. ꯅꯨꯡꯉꯥꯏꯅ ꯊꯝꯒꯦꯗꯅꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯅ ꯂꯨꯍꯣꯡꯗꯈꯩ ꯆꯪꯂꯩ ꯁꯅꯥꯅ ꯃꯄꯥꯝꯗ ꯍꯜꯂꯛꯄꯗꯣ ꯉꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯑꯍꯣꯏ ꯃꯥꯅꯤ. ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯂꯟꯂꯩꯃꯗꯨ ꯅꯣꯛꯏ. ꯃꯥ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯊꯃꯣꯏ ꯆꯦꯠꯄ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧꯁꯤ ꯎꯔꯒ ꯑꯄꯦꯟꯕ ꯐꯥꯎꯏ. ꯑꯗꯨꯕꯨ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯂꯩꯔꯤ. ꯑꯗꯨꯅ ꯇꯞꯅ ꯍꯪꯂꯛꯏ. ꯇꯥꯃꯣ ꯉꯥꯟꯕꯒꯤ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅ ꯁꯅꯥꯕꯨ ꯃꯁꯛ ꯃꯃꯤꯡ ꯂꯩꯔꯕ ꯃꯆꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯍꯟꯕ ꯄꯥꯝꯗ꯭ꯔꯒꯗꯤ ꯏꯃꯨꯡꯗꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥꯅꯦ? ꯁꯅꯥꯗꯤ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯍꯟꯅ ꯃꯃꯥ ꯑꯣꯏꯕꯁꯨ ꯌꯥꯔꯔꯣꯏꯗꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯇꯥꯅꯤ. ꯂꯟꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯏ. ꯃꯗꯨꯗꯒꯤ ꯅꯣꯛꯄꯗꯨ ꯂꯦꯞꯂꯒ ꯆꯤꯡꯂꯩ ꯁꯅꯥꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯗꯁꯨ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯔꯕꯅꯤ. ꯃꯆꯥ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯠꯂꯣꯏ. ꯆꯤꯡꯂꯩ ꯁꯅꯥꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ. ꯑꯗꯨꯒ ꯑꯉꯥꯡꯗꯨꯗꯤ ꯑꯣꯔꯐꯥꯟꯗꯒꯤ ꯌꯣꯛꯄꯗ ꯌꯥꯅꯔꯦ. ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯂꯟꯂꯩꯃꯗꯤ ꯍꯔꯥꯎꯕꯅ ꯍꯦꯟꯈꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯈꯤ. ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯇꯥꯔꯣꯏꯕꯨ ꯆꯤꯡꯁꯥꯡꯉꯥꯟꯕꯗ ꯂꯨꯍꯣꯡꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯈꯤꯕ ꯍꯥꯏꯕꯁꯤꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯇꯧꯔꯒꯦ. ꯌꯥꯏꯖꯤꯠꯅ ꯑꯃꯨꯛ ꯏꯕꯥꯅꯤ ꯍꯥꯟꯅ ꯑꯝꯇ ꯂꯨꯍꯣꯡꯈꯤꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯨ ꯅꯣꯛꯏ. ꯑꯗꯨꯗꯒꯤ ꯅꯣꯛꯄꯗꯨ ꯂꯦꯞꯂꯒ ꯏꯕꯥꯅꯤ ꯆꯪꯂꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ. ꯉꯁꯤ ꯍꯌꯦꯡ ꯍꯦꯛꯇ ꯆꯤꯡꯂꯩ ꯁꯅꯥꯕꯨ ꯑꯩꯅ ꯂꯨꯝꯃꯨꯕ ꯍꯥꯏꯕꯁꯤꯗꯤ ꯐꯖꯕ ꯈꯔ ꯋꯥꯠꯂꯤ. ꯑꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯟꯂꯩꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯀꯣꯏꯊꯣꯛꯎꯁꯤ. ꯂꯟꯂꯩꯃꯁꯨ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ. ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤ. ꯍꯥꯟꯅ ꯃꯥꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯁꯤ. ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ. ꯉꯁꯤꯒꯤꯗꯤ ꯑꯩ ꯊꯝꯅꯕ ꯇꯧꯔꯒꯦ. ꯅꯇꯩꯅꯅ ꯋꯥꯔꯤ ꯆꯤꯊꯍꯧꯔꯣ. ꯌꯥꯏꯖꯤꯠꯅ ꯐꯠ ꯈꯨꯝꯂꯛꯏ. ꯑꯣ ꯌꯥꯔꯦ, ꯀꯣꯛ ꯊꯝꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ? ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯂꯒ ꯀꯣꯜꯗꯨ ꯊꯝꯈꯤꯔꯝꯃꯤ. ꯂꯟꯂꯩꯃꯁꯨ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯏꯇꯥꯕꯨ ꯇꯥꯃꯣ ꯉꯥꯟꯕꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕꯁꯦ ꯎꯕꯗ ꯑꯩ ꯑꯄꯦꯟꯕ ꯐꯥꯎꯏ. ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯁꯤꯗꯤ ꯀꯩꯅꯣ? ꯇꯥꯃꯣ ꯉꯥꯟꯕꯅ ꯁꯅꯥ ꯅꯨꯡꯁꯤꯕꯒ ꯇꯥꯃꯣꯅ ꯑꯩ ꯅꯨꯡꯁꯤꯕꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ ꯍꯥꯏꯁꯤꯅꯤ. ꯍꯩ ꯅꯨꯄꯤ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯍꯦ. ꯑꯩ ꯁꯥꯎꯒꯦ ꯇꯧꯏꯀꯣ. ꯉꯥꯟꯕꯅ ꯆꯤꯡꯂꯩ ꯁꯅꯥ ꯂꯨꯅ ꯇꯧꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯅꯪ ꯂꯨꯅ ꯇꯧꯗꯣꯏꯅꯤ. ꯂꯟꯂꯩꯃꯗꯨ ꯅꯣꯛꯏ. ꯌꯥꯏꯖꯤꯠꯁꯨ ꯇꯞꯅ ꯅꯣꯛꯂꯛꯏ. ꯑꯗꯨ ꯇꯥꯃꯣ ꯑꯩ ꯊꯝꯃꯒꯦ. ꯁꯅꯥ ꯍꯣꯏ ꯐꯥꯎꯗꯪ ꯑꯩ ꯆꯠꯂꯨꯈꯤꯒꯦꯕꯀꯣ. ꯐꯖꯅ ꯆꯠꯂꯨꯀꯣ. ꯒꯥꯔꯤꯒꯗꯣ ꯐꯖꯅ ꯌꯦꯡꯉ ꯊꯧ. ꯑꯗꯣ ꯅꯨꯡꯁꯤ ꯑꯝꯇꯪꯗꯤ ꯍꯥꯏꯔꯝꯃꯨꯗꯅ. ꯂꯟꯂꯩꯃꯁꯨ ꯅꯣꯛꯃꯤ. ꯑꯣ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯌꯥꯏꯖꯤꯠꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯈꯨꯝꯃꯛꯏ. ꯑꯁ ꯄꯥꯜꯂꯦ, ꯊꯃꯣꯏꯗ ꯄꯥꯜꯂꯦ, ꯄꯥꯟꯈ꯭ꯔꯦꯕ. ꯊꯝꯃꯦꯀꯣ ꯇꯥꯃꯣ. ꯍꯣꯏ. ꯁꯣꯝꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯤ ꯆꯤꯡꯂꯩ ꯁꯅꯥꯅ ꯃꯄꯥꯝꯗ ꯍꯜꯂꯛꯂꯦ ꯈꯪꯕꯗꯒꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯕꯅꯤ. ꯉꯁꯥꯏ ꯃꯈꯩꯗꯤ ꯍꯔꯥꯎꯕ ꯑꯗꯨ ꯄꯦꯟꯅ ꯐꯣꯡꯗꯣꯛꯄ ꯉꯝꯂꯝꯗꯕꯅꯤ. ꯍꯧꯖꯤꯛ ꯐꯣꯟ ꯊꯝꯅꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯍꯔꯥꯎꯕꯅ ꯍꯦꯟꯈꯤꯗꯨꯅ ꯃꯤꯠꯂꯨꯗ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯛꯏ. ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯅꯆꯥꯒꯤ ꯑꯋꯥꯠꯄꯁꯨ ꯎꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯁꯤꯟꯊꯔꯝꯕ ꯃꯄꯤꯗꯨ ꯐꯠ ꯊꯣꯛꯂꯒ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯈꯤ. ꯃꯈꯣꯡꯗ ꯁ꯭ꯂꯤꯄꯔ ꯇꯣꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯃꯃꯥꯒ ꯃꯄꯥꯕꯨ ꯀꯧꯔꯗꯨꯅ ꯃꯈꯥꯗ ꯆꯦꯟꯊꯔꯛꯏ. ꯃꯥ, ꯕꯥ, ꯍꯣꯏ ꯃꯥ, ꯕꯕꯥꯎ, ꯀꯥꯏ ꯂꯩꯒꯦ? ꯑꯣ ꯄꯂꯦꯝ ꯃꯄꯣꯛꯄꯤ, ꯅꯆꯥꯅ ꯀꯧꯔꯤꯁꯦ ꯇꯥꯔꯒꯗꯤ ꯑꯝꯇ ꯈꯨꯝꯃꯛꯎ ꯀꯩꯗꯧꯔꯒꯦ? ꯃꯥ. ꯃꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕ ꯍꯦꯃꯥꯕꯇꯤꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯨꯝꯂꯛꯏ. ꯑꯍꯩ, ꯏꯃꯥꯗꯤ ꯆꯥꯛꯁꯪꯗ ꯂꯩꯅꯦ. ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯃꯥꯅ ꯈꯨꯝꯂꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛꯁꯪ ꯇꯝꯅ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯦꯃꯥꯕꯇꯤ
ꯃꯇꯧꯗꯨꯗ ꯍꯦꯃꯥꯕꯇꯤꯅ ꯈꯪꯉꯩ ꯍꯥꯏꯔꯛꯏ꯫ ꯑꯩ ꯊꯣꯏꯕ ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏꯈꯣ ꯑꯝꯇ ꯂꯦꯞꯈꯣꯕ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯆꯪꯁꯤꯜꯂꯛꯄꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯅꯪ ꯍꯧꯒꯠꯄ ꯀꯌꯥꯝ ꯀꯨꯏꯔꯦ? ꯕ꯭ꯔꯁ ꯅꯨꯡꯒ ꯇꯧꯔꯕ꯭ꯔꯣ? ꯅꯁꯝ ꯅꯅꯥꯒ ꯏꯐ ꯐꯥꯔꯤꯗꯨꯅ ꯇꯥꯛꯄꯗꯤ ꯇꯧꯗ꯭ꯔꯤꯅ ꯍꯥꯏꯕꯅꯤ꯫ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯒꯦ? ꯅꯆꯤꯟꯅꯌꯥ ꯁꯦꯡꯗ꯭ꯔꯒꯗꯤ ꯆꯥꯛꯁꯪꯗ ꯆꯪꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯊꯥꯡꯖꯤꯜꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯅꯤꯡꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯒ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯦꯜꯗꯨꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯥꯎꯊꯣꯛꯎꯔꯦ ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯍꯦꯃꯥꯕꯇꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯥꯎꯊꯣꯛꯎꯔꯕꯁꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏꯕꯗꯣ ꯐꯩ꯫ ꯑꯗꯣ ꯏꯆꯥꯅ ꯆꯤꯟꯌꯥ ꯁꯦꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯏꯁꯤꯕꯨ ꯅꯠꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯕꯕꯥꯗꯤ ꯎꯗꯦꯅꯦ ꯏꯃꯥ꯫ ꯅꯪ ꯕꯕꯥꯗꯣ ꯐꯥꯝꯗ ꯉꯥ ꯆꯥꯕ ꯌꯦꯡꯉꯨꯅꯤ ꯍꯥꯏꯗꯅꯅꯦ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯅꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯕꯕꯥꯒ ꯏꯃꯥꯒꯗ ꯄꯨꯟꯅ ꯇꯝꯒꯦ ꯇꯧꯔꯒ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯍꯦꯃꯥꯕꯇꯤ ꯈꯪꯅꯤꯡꯅ ꯀꯔꯝꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣꯅꯦ? ꯅꯄꯥ ꯉꯥꯏꯗ꯭ꯔꯁꯨ ꯏꯃꯥꯗ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯇꯝꯃꯛꯎꯗꯅ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯏꯀꯥꯏꯅ ꯃꯀꯣꯛꯀꯗꯣ ꯍꯥꯏꯐꯦꯠ ꯈꯣꯠꯂꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯍꯦꯃꯥꯕꯇꯤꯗꯤ ꯅꯣꯛꯏ꯫ ꯅꯣꯛꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯑꯃꯨꯛ ꯏꯀꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯈꯪꯉꯥꯏ ꯈꯪꯖꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯩ ꯁꯅꯥꯗꯣ ꯃꯄꯨꯔꯣꯏꯕꯒ ꯗꯤꯚꯣꯔꯁ ꯇꯧꯅꯔꯒ ꯃꯄꯥꯝꯗ ꯂꯩꯔꯤ ꯏꯃꯥ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯃꯥꯕꯇꯤꯁꯨ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯗ ꯅꯣꯛꯏ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯁꯣꯝꯗꯁꯨ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯔꯤꯕꯗꯨ ꯂꯝꯅꯒ ꯑꯉꯥꯡ ꯅꯠꯇꯕꯅꯤꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯍꯜꯂꯛꯇꯨꯅ ꯄꯨꯟꯅ ꯁꯥꯟꯇꯤꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯁꯥꯟꯇꯤꯅ ꯇꯞꯅ, ꯗꯥꯗꯥ, ꯅꯨꯄꯤ ꯃꯌꯨꯝꯅ ꯀꯔꯤꯗꯤ ꯍꯥꯏꯔꯛꯑꯒꯦ? ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯩ꯫ ꯏꯕꯦꯝꯃ, ꯋꯥꯔꯤꯁꯦ ꯈꯔ ꯂꯨꯒꯗꯧꯔꯤꯅꯦ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯗꯥꯗꯥ, ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯇꯥꯏꯋꯥꯏꯗ ꯊꯤꯉꯧ ꯂꯩꯉꯧ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯗꯤ ꯇꯧꯈꯤꯗ꯭ꯔ ꯃꯥꯜꯂꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯊꯥ ꯑꯃꯔꯣꯝꯗꯤ ꯂꯩꯈꯤ ꯍꯥꯏ꯫ ꯅꯨꯄꯥꯗꯨꯒ ꯃꯣꯠ ꯆꯥꯅꯔꯛꯇꯕꯗꯒꯤ ꯃꯄꯥꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯄꯣꯛꯄ ꯃꯃꯥꯗꯨꯅ ꯋꯥꯔꯤ ꯄꯨꯡꯕ ꯂꯤꯔꯛꯏꯅꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯥꯟꯇꯤ ꯏꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯃꯗꯤ ꯃꯥ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ, ꯑꯗꯨꯗꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯍꯥꯟꯅ ꯆꯦꯜꯂꯝꯕ ꯅꯨꯄꯥꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯊꯤꯡꯂꯛꯀꯅꯤ ꯈꯟꯗꯨꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ? ꯍꯦꯔꯥ, ꯑꯗꯨꯗꯤ ꯍꯥꯏꯔꯛꯄ ꯅꯠꯇꯦꯗ꯫ ꯅꯨꯄꯥꯗꯨꯗꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯧꯔꯒ ꯂꯩꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯅ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗꯅ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯗ ꯆꯦꯟꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏꯅꯦ꯫ ꯅꯨꯃꯤꯠ ꯊꯕꯥꯟ ꯐꯕ ꯐꯠꯇꯕ ꯑꯃꯠꯇ ꯌꯦꯡꯂꯣꯏ, ꯍꯌꯦꯡ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯄꯣꯠꯂꯣꯏ ꯁꯦꯠꯇꯨꯅ ꯄꯨꯔꯛꯂꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯨꯍꯣꯡꯒꯗꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯄꯨꯟꯁꯤꯒꯤ ꯏꯟꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯍꯧꯏ꯫ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯁꯥꯟꯇꯤꯗꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯦ꯫ ꯑꯗꯨꯕꯨ ꯊꯥꯡꯖꯤꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯤ ꯍꯟꯗꯣꯛꯄ ꯌꯥꯗꯕꯅ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯅꯪ ꯇꯥꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝꯇꯪ ꯑꯣꯏꯔꯒꯁꯨ ꯊꯛꯈꯤꯁꯤꯗꯅ ꯇꯥꯗ꯫ ꯌꯥꯔꯦ, ꯆꯥ ꯀꯣꯏꯅ ꯆꯥꯔꯨꯔꯒꯦ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯋꯥꯐꯝꯗꯨ ꯅꯆꯥ ꯅꯃꯧꯒ ꯃꯨꯟꯅ ꯈꯟꯅꯔꯣꯀꯣ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯥꯟꯇꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯂꯩꯍꯧꯏ꯫ ꯁꯥꯟꯇꯤꯗꯣ ꯍꯧꯖꯤꯛꯇꯗ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯏꯃꯧ ꯑꯇꯣꯝꯕꯤꯒꯤꯁꯤꯒꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯤ ꯍꯥꯟꯅ ꯈꯪꯗꯕ ꯖꯥꯠꯂꯥ? ꯃꯧꯁꯤ ꯑꯩꯅꯗꯤ ꯌꯥꯝ ꯐꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯕꯨꯛꯇ ꯋꯥ ꯊꯝꯕ ꯌꯥꯝꯅ ꯍꯩꯗꯧꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯨꯍꯦꯟ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯦ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯉꯥꯡꯁꯤꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯍꯧꯔꯕꯅꯤ꯫ ꯆꯥꯛꯀ ꯂꯥꯏꯔꯤ, ꯃꯧꯗꯨ ꯀꯧꯔꯛꯎꯅꯦ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯆꯥꯛꯇꯣ ꯃꯣꯏ ꯍꯥꯟꯅ ꯆꯥꯊꯣꯛꯎꯅ ꯍꯥꯏꯔꯝꯃꯨ꯫ ꯍꯣꯏ ꯃꯁꯦ, ꯑꯗꯣ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯕꯗꯕꯨ ꯀꯩ ꯍꯥꯏꯔꯛꯑꯦ ꯍꯥꯏꯒꯦ? ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯁꯥꯟꯅꯅꯕꯅꯤꯅꯦ ꯏꯃꯥꯁꯤꯅ ꯃꯧꯗꯨ ꯀꯧꯔꯛꯑꯣ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯃꯥꯁꯤ ꯀꯥꯗ ꯂꯩꯔꯝꯒꯦ, ꯅꯪꯅ ꯃꯧꯗꯨ ꯀꯧꯔꯒ ꯄꯨꯟꯅ ꯂꯥꯛꯀꯗꯧꯕꯅꯤ꯫ ꯁꯨꯍꯦꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯁꯥꯟꯇꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯀꯨꯏ ꯀꯨꯏꯗꯦ ꯃꯆꯥ ꯃꯃꯧꯁꯨ ꯐꯠ ꯑꯗꯨꯝ ꯆꯪꯂꯛꯏ꯫ ꯁꯥꯟꯇꯤꯁꯨ ꯃꯣꯡ ꯍꯥꯗ, ꯆꯪꯉꯣ
ꯁꯤꯗ ꯐꯝꯃꯨ ꯂꯥꯎ. ꯑꯅꯤꯗꯣ ꯃꯃꯥꯁꯤꯒꯤ ꯐꯃꯥꯡꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ. ꯁꯥꯟꯇꯤꯁꯨ ꯅꯨꯡꯁꯥꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯃꯧ ꯏꯕꯦꯝꯃ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ. ꯏꯃꯥꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯍꯪ ꯑꯃꯇꯪꯗꯤ ꯍꯪꯒꯦ. ꯍꯣꯏ, ꯍꯪꯕꯤꯌꯨ ꯏꯃꯥꯁꯤ. ꯅꯪꯁꯦ ꯍꯥꯟꯅ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯝꯂꯦ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ? ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗꯨꯗꯁꯨ ꯊꯥ ꯑꯃꯔꯣꯝ ꯂꯩꯔꯝꯃꯤ ꯍꯥꯏ. ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥꯗꯨꯒ ꯈꯥꯏꯅꯔꯒ ꯌꯨꯝꯗ ꯂꯩꯕꯅꯦꯁꯨ ꯍꯥꯏ. ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯗꯨꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯦ. ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯔꯥ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯨꯍꯦꯟꯗꯤ ꯏꯉꯛꯉꯛꯅ ꯕꯦꯂꯥꯗ ꯌꯦꯡꯂꯛꯏ. ꯃꯉꯣꯟꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯝꯗꯕꯒꯤꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯣ, ꯅꯪꯗꯤ ꯍꯥꯟꯅ ꯋꯥꯔꯤꯁꯤꯡꯁꯤ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤꯕꯣꯏꯔꯦ. ꯇꯧꯕ ꯌꯥꯝ ꯉꯝꯃꯤꯅ ꯅꯪꯗꯤ. ꯕꯦꯂꯥ ꯇꯨꯃꯤꯟ ꯃꯃꯥꯏ ꯂꯨꯞꯊꯅ ꯂꯩ. ꯁꯥꯟꯇꯤꯁꯨ ꯑꯃꯨꯛ ꯈꯟꯖꯤꯟꯅ, ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯕꯦꯝꯃ, ꯑꯆꯨꯝꯕꯗꯨꯇꯪ ꯍꯥꯏꯌꯨ. ꯍꯣꯏ, ꯆꯨꯝꯃꯤ ꯏꯃꯥꯁꯤ. ꯑꯗꯨꯗꯤ ꯍꯌꯦꯡꯋꯥꯏ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯑꯃ ꯂꯥꯛꯄꯗ ꯏꯃꯨꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯅꯄꯥꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯕꯦꯂꯥꯁꯨ ꯇꯤꯡ ꯁꯣꯛꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈ꯭ꯔꯦ. ꯅꯣꯟꯊꯔꯝꯕ ꯃꯃꯥꯏꯗꯨ ꯐꯠ ꯅꯣꯟꯈꯠꯇꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯁꯦ, ꯑꯩꯁꯦ ꯏꯃꯥꯁꯤꯒ ꯌꯥꯝꯃꯨꯡꯉꯗ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ. ꯁꯨꯍꯦꯟꯁꯨ ꯃꯃꯤꯠꯇꯨꯅ ꯕꯦꯂꯥꯗ ꯌꯦꯡꯂꯛꯏ. ꯁꯥꯟꯇꯤꯁꯨ ꯇꯞꯅ, ꯍꯪꯉꯨꯅꯤ ꯍꯪꯉꯨꯅꯤ, ꯏꯃꯧꯅ ꯍꯪꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯪꯉꯨ. ꯀꯩꯒꯨꯝꯕ ꯑꯩꯁꯨ ꯑꯉꯥꯡ ꯌꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛ ꯃꯩꯔꯥ ꯃꯨꯠꯇꯅꯕ ꯍꯥꯏꯗꯅ ꯌꯥꯝꯃꯨꯡꯁꯦ ꯅꯧꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛꯁꯨ ꯂꯧꯍꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯌꯥꯝꯕꯣ, ꯅꯪꯅꯁꯨ ꯅꯁꯥꯒꯤ ꯅꯨꯄꯤꯕꯨ ꯃꯤꯔꯥꯏꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯗ꯭ꯔꯥ? ꯕꯦꯂꯥꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯃꯗꯤ ꯁꯨꯍꯦꯟꯗꯤ ꯈꯨꯝꯐꯝ ꯈꯪꯗꯦ. ꯃꯥꯅ ꯈꯣꯡꯐꯝ ꯁꯣꯏꯔꯨꯕꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯀꯨꯞ ꯑꯁꯤ ꯑꯣꯏꯔꯛꯄꯅꯤ ꯈꯜꯂꯨꯕꯗ ꯃꯥ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯆꯠꯈ꯭ꯔꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯍꯜꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯁꯨꯍꯦꯟꯅ ꯄꯥꯎꯈꯨꯝ ꯄꯤꯗ ꯇꯨꯃꯤꯟ ꯂꯩꯔꯒꯁꯨ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯁꯥꯟꯇꯤꯅꯗꯤ ꯋꯥꯗꯨ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ. ꯌꯨꯝꯒꯤ ꯃꯧꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯕꯦꯂꯥꯁꯨ ꯊꯋꯥ ꯋꯥꯁꯥꯗ ꯈꯨꯝꯗꯣꯔꯛꯏ. ꯑꯗꯨꯅꯤ ꯏꯃꯥꯁꯤ, ꯏꯄꯨꯔꯣꯏꯕꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯁꯨꯍꯦꯟꯅ ꯋꯥꯔꯤꯗꯨ ꯑꯃꯔꯣꯝꯗ ꯆꯠꯈꯤꯒꯗꯧꯔꯦ ꯈꯪꯕꯅ ꯃꯔꯛ ꯊꯠꯆꯤꯜꯂꯛꯏ. ꯃꯁꯦ, ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯕꯗ ꯑꯁꯣꯝꯒꯤ ꯑꯍꯜꯁꯤꯡꯅ ꯀꯔꯤ ꯍꯥꯏꯒꯦ? ꯅꯨꯃꯤꯠ ꯊꯕꯥꯟ ꯐꯕ ꯐꯠꯇꯕ ꯑꯃꯠꯇ ꯌꯦꯡꯗ ꯍꯌꯦꯡꯃꯛ ꯂꯨꯍꯣꯡꯒꯅꯤꯅ ꯍꯥꯏꯔꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯄꯣꯠꯂꯣꯏ ꯁꯦꯠꯇꯨꯅ ꯄꯨꯔꯛꯀꯗꯧꯕꯅꯦꯁꯨ ꯍꯥꯏꯔꯤ. ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯏꯟꯊꯣꯛꯀꯅꯦꯁꯨ ꯍꯥꯏꯔꯤ. ꯑꯩꯗꯤ ꯕꯣꯔꯒꯤ ꯐꯤꯖꯣꯜ ꯑꯃꯨꯛ ꯍꯟꯅ ꯁꯦꯠꯄꯗꯤ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯟꯅꯁꯨ ꯏꯃꯥꯁꯤꯗ ꯍꯥꯏꯖꯈꯤꯕꯗꯨꯅꯤ. ꯍꯥꯏ, ꯃꯗꯨ ꯌꯥꯔꯣꯏꯅꯤ ꯅꯪꯕꯣ. ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯍꯜꯁꯨ ꯂꯩꯕ ꯅꯠꯇꯦ. ꯑꯗꯨꯅ ꯅꯪ ꯅꯁꯥꯒꯤꯗ ꯈꯟꯒꯅꯨ, ꯅꯧꯅ ꯂꯥꯛꯂꯤꯕ ꯏꯃꯨꯡꯁꯤꯒꯤꯁꯨ ꯈꯜꯂꯨꯅꯦ. ꯃꯁꯦ, ꯕꯦꯂꯥꯁꯨ ꯈꯪꯉꯩ ꯍꯥꯏꯔꯛꯏ. ꯑꯩꯗꯤ ꯄꯥꯝꯒ ꯃꯔꯤ ꯇꯠꯅꯕ ꯉꯝꯂꯣꯏ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯕꯦꯂꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ. ꯁꯨꯍꯦꯟꯗꯨ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯏ. ꯁꯥꯟꯇꯤꯁꯨ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯤ. ꯄꯨꯝꯅꯃꯛꯀꯤ ꯐꯅꯅꯕ ꯏꯕꯨꯡꯉꯣ, ꯅꯪ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏꯅꯦ. ꯎꯄꯥꯏ ꯂꯩꯇ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯕꯗ ꯃꯇꯥꯔꯝꯃꯤ. ꯑꯍꯤꯡ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯆꯪꯂꯩ ꯁꯅꯥꯗꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ. ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯁꯤꯟꯊꯔꯤ, ꯃꯄꯨꯛꯅꯤꯡꯗꯁꯨ ꯁꯣꯟꯖꯩ. ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕꯤꯁꯤ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯏꯈꯩ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯒꯤ ꯃꯤꯡꯆꯠꯁꯨ ꯊꯤꯍꯟꯕ ꯑꯣꯏꯅ ꯊꯣꯛꯂꯦꯀꯣ. ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤ. ꯑꯌꯨꯛ ꯌꯥꯝꯅ ꯉꯟꯅ ꯂꯟꯂꯩꯃꯅ ꯆꯪꯂꯩ ꯁꯅꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ. ꯆꯪꯂꯩ ꯁꯅꯥꯁꯨ ꯐꯠ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ. ꯍꯜꯂꯣ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯂꯨꯖꯔꯨꯒꯦ ꯇꯧꯔꯝꯕꯅꯤ. ꯐꯔꯦ ꯑꯗꯨꯗꯤ ꯂꯨꯖꯧꯔꯣ, ꯑꯗꯨꯒ ꯀꯣꯏꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯨ. ꯑꯦ, ꯀꯥꯏꯗ? ꯀꯅꯥꯒ ꯀꯣꯏꯗꯣꯏꯕ? ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯈꯪꯒꯅꯤ. ꯑꯗꯨ ꯆꯠꯄꯕꯨꯗꯤ ꯇꯥꯃꯣ ꯌꯥꯏꯖꯠꯀ ꯇꯥꯃꯣ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯃꯔꯤ ꯆꯠꯀꯗꯧꯕꯅꯤ. ꯑꯁ, ꯅꯪꯁꯨꯕ ꯈꯨꯗꯛꯁꯤꯗ. ꯑꯗꯨꯗ ꯈꯪꯗꯦ, ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ. ꯑꯩ ꯉꯁꯤꯗꯤ ꯌꯥꯎꯔꯔꯣꯏꯒꯦ, ꯃꯇꯨꯡꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦ. ꯅꯨꯄꯤ, ꯑꯩ ꯏꯇꯣꯝꯇ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕꯗꯨ ꯇꯜꯂꯤ ꯇꯧꯅꯤꯅꯦ ꯅꯪꯕꯣ. ꯃꯤꯇꯣꯞꯁꯨ ꯅꯠꯇꯕꯗꯨꯕꯨ ꯀꯩꯗꯧꯕꯩ ꯇꯜꯂꯤꯅꯣ? ꯅꯪ ꯅꯌꯨꯝꯗꯨꯗ ꯕꯨ ꯆꯨꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯠꯂꯨꯁꯦ ꯍꯥꯏꯕꯩ ꯋꯥꯅꯤ.
ꯅꯪꯅ ꯌꯨꯝ ꯃꯅꯨꯡꯗ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅꯅ ꯂꯩꯔꯤꯗꯣ ꯑꯇꯩ ꯁꯔꯨꯛꯄꯨꯗꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅꯕ ꯀꯣꯏꯊꯣꯛꯁꯦ ꯍꯥꯏꯕꯅꯤ ꯃꯇꯥꯔꯣꯏꯒꯤ ꯃꯇꯧꯁꯤꯗ ꯆꯪꯂꯩ ꯁꯅꯥꯗꯨ ꯅꯣꯛꯂꯒ ꯍꯩꯔꯛꯏ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯆꯠꯂꯨꯔꯁꯦ ꯌꯥꯔꯦ ꯑꯗꯨꯅꯦꯕ ꯐꯖꯅ ꯀꯦꯔꯛꯎꯀꯣ ꯍꯣꯏ ꯍꯣꯏ